Exam su result out tawkhre makha tamthabagi mayam su koi chen chenari tombi su macha ka punna mangol da thari ba fak adu da famladuna wari tawri nangido kamdau sai bai bungo ngan bana khumlai ima aidi makha se tambu tamindreda lara bai khoina kayam sangna lambi sida chatpa bungam ga dawri bano adugi saru ima gi mating hoina pangage yade madu yade koi bungo ai lairare aigi kari su leite haiduna khut punduna sum thamladi ai khoi lairiba mafam aduda adum machi lengdana leiba tabani punsibu mangjil thana chatpa ngamaroi ai lairare hairaga kappaga leiga tawgi saru ai khoi da ishorna pibiriba khwaidagi mamal yamlaba matam haiba khodol se masigi kanaba lawgadabani ai khoi hotnaba lepa yade matamgi mamal khanggadabani ne ibungo nganba mamagi wahai singduna thauna khajikti haplakpagum tawri hoi ima ai kauzaroi tombi na amuk makha tarai se ngangdana amuk lairanu karino amadi khanase ima lairingai ichana larik tamba tokpadudi tawhaloi ngan bana amuk hairai imana tamdaya de haragana swaida aphangba mada hek tamlase tombi machagi wahai aduda sauraduna chairai tamdaya daba tawdaya daba dandigum larik tamba hongna dene ibungo ichana pamlebado hayo ima lairishidi ngan ba amuk tapna khumlai imagi naktai lapna sujatningde tombi machabu themjin birai madu hekta yaba natene nahaina singning thijana hairaga masak naiba mi ama oibadunine imana ngairibase mama macha kanna ngangnari konthong hangbagi makhol ama tarai nupadu tupi amasu upi makoisu angauba amuba yanaduna khara hawi koi khaklabasu maong tana kaktuna khai isang machugi sweater amasu litli hek yengbada chahi naha oijadrabasu chung firal chaba nupa amani haiba yai tombi changlakliba nupa adubu cheptha yengladuna machinda soli ngai khoni he kanano konthongda nupa ama changlaklisina ngan ba mama na hairiba maikai adomda onthokladuna yengi khangle ngan banadi nupa adu kanano haiba harau mama da hai mamtone ima mamton surjit tombi mami sami uramba misaktu manak nakshilakbada mayak senglakle kuina urudraba mawpadu ujabada harauzai amuksu mapam lamdamgi kari thodok thoklabano haina chingnajai surjit makhoina lairiba adomda changsilaktuna kaurai iche aine ai sakhangdrabo aibu sakayam hongnagene tombi surjita yengduna khumlai tupiyo kayok tawbaduda kanano khalurene nangdi kari numite yum thoglai angang singdi yaraktro surjit na pakhum pirai nahan tholakpani che suti koi banate da angang singa mata yarakpanate loina lehore makhoidi tombi tapna makhata na wa amuk hanglai kari leirage nangna aigi sidasu lakthoktana lakpabu yumlonggi kari pawga laigene surjit na amuk khumlai kashu thodokpa laite da ise aise angangi pawsu tare yam nungaire mana sumna mawangna pass tawrakpase pawdu hek tabagani aina suti numit khara phangbasiga mapa chanana iche hoida sulaklibase tombi ison thana khumlai khangdreda ibungo isana thawai yaujarisiga nasedi mathabu sarabani surjit momon nokladuna hairai karigi matha sadoi noise madugine nopana laksarise aibu pokminabamak natrasu aidi isebu pokminabagum yamluna khanjai ipan thauleiringai aibusu machagum luna tawbirakpani aina army orubana yumda leitabasida iche hoibu kupna yengsinbasu ngamdre tombi tarakadawriba waridu bhaptai migi mateng lawbasi tasengna pamjadabani ibungo kaisu henjena khalunuda ai kaisu thodokpa tawde yana ba nachina sillage haina bodi khalli surjit sorsang na hondoktuna macheda yengladuna wa hogdorai iche ai iche gi phibam su khangjai aina sida laitabana iche hoibu toina yengsinba ngamdrabasu angang sigi makha tamthabagi daita dumadi ai pujarage angang se tungi achauba yumbi moira kadori bani
Ay angang-sibu taray-taray manghaningde. Mabu mahay masing matik chana tamhaninge iche. Nganbadi wafamdu tabada masadu haraubana mathum marang haurabani. Adubu mamana kari hairakani khanduna mamada marau laina yengzai. Tombi kari pakhum pigani khumfam khangde tumin lay WakhaL khali. Surjit masegi matawaduda bhab taraduna amuk makha tarai. Iche kayimta wabiganu. Angang sigi daita faudi ay puzarage ise. Ise na ayabaduda pibiyo. Ay amay saw-saw na laribasidi se. Tombi thaudok tu thuman baduda tawfam khangda hairui. Ay ichaga haipetang amukta khanarakige. Surjit na amuk tap okladuna hairai. Kari amuk khananingai larige ne se. Afaba thabak tawbada thintaba hongnade. Hey bungo nganba nangbu larik makha se amapandaga tamningdrane. Nganba mangonda onselakpaduda kari khumgani khangda mamada kiruk yengladuna khumlai. Mamton tambudi tamninge aduda wa haiba loidringai Surjit na wado tupsinkhre. To sida loire wari haibu angang masana su yare ise kari amuk khananingai larige ne. Tombi su ingaw ngawre khangning ningsinglakduna hairai. Ihe warida chanunga amta semdre tawrise. Surjit na thuna khumlai. Yare ise. Ay se thabak amasu chatkadaba laire. Sumai tawrase. Ay ngasigidi yaukrage. Ibungo, nang natamningba mafamdo kari college no haido nang haifet hairo. Aduga form nung thajinnaba thuna tawsi. Afaba college di thuna ming chansilawgadabani. Nganba harau khumjai. Hoi hairake mamton. Surjit chu chatkre. Mama machagi punsi mangal amadi uba fangle ngasidi. Khalubani isor mahaktu laitabra haiduna. Adubu madugi WakhaLdu aranba oire amuk hairasira. Pau amuk phaungnare makhoi masen yanaduna mayam punna koi chenduna nganba silongda makha tamnaba hainare. Nganbana chatkadaba numitni Tombi masadu irang langi machaga ngaihak wari sanay. Ibungo ningbu ninglabadi lambi ama hekta lai haibaduni. Nang mamton na sinbidana isagi ningjaba su thungledo. Nang mamton bu mirai ganuko ibungo. Hoi ima ay kauzaroi. Ado ima mathanda laihogani khanbada khong thangdoktuna chatpase ngamgadaba mandre. Tombi machabu themjinbiduna hairai. Adumna khanganune ima kashu tawroi. Nangi mangda taribado madu khak ugadabani. Nahay tambada nabuk ning changuko ibungo. Nakanda nganbagi luggage semliba Bikramsu wariduda yaukshilai. Ima, sidaidi WakhaLdo nungayba ngakta khanba hauroko. Awaba khaluranu. Khara lairadi nachanupase mayamna sar haidana tawnaraklagdabani. Nganba Bikramda onsinduna hairai. As henjale nangsu yang watliko larik tamdawba. Aina hojik salise college tambane. Yang watli nangna hariba matamdudi. Bikram thuna amuk khumlai. Matam haise khangawdabani bungo. Kuiraroi naidorabani. Naidalakta ya ponteko. Natrane ima. Tombi makhoi anigi matawaduda nokladuna khumlai. Chumi icha Bikram na haiba. Ngan basu khumlai. Hoi oza naiba ngamba oizage. Nangdi DM da dum tamlani haire. Fazana thawai yauna class ka do chatluko. Pawa dum phaunase. Bikram luggage ta pot hapa loiraduna chendu chingsilaga hairai. Hoida nayambana inaugi mai choptanaba tawnida. Aina khangna adum nairakani. Tanja aduda Surjit su yaurakle. Noibu loinadribo. Loiradi selao. Lining thawga khoiramlo thoknaba tawrasi. Nganbana khumlai. Hoi mamton. Surjit chatlamdaidu wasinnarai. Yengoi nangi paisa su nangi account da mamtona changnaina dum hapakani. Lamda lairadi paisa likna sijinagadabani ko ibungo. Nganba su khumlai. Ay kauzaroi mamton. Chatlamdaida mama na machabu matam pumnamakta senari haibagum machabu manam nambiri. Gari manungda famna konthongda lepfawba mamagi saktamdu chingsinduna ningshingi. Imagi saktam sinani. Nachabu mikup kuding thawna hapiba. Lepa laitana lakpana nganba makhoi gi college yaure. Magi mamton galoina na makhoi hostel gi warden su unare. Room number hairak tuna
magi room tamna lai, magi hostel room du yauraduna, magi pochai thangjili. Magi mamton su ngaihak leiramlaga chatkre. Pochai loisilaba matung, nakanda thariba chair duda ngaihak famlaga, sor hondoi. Bek nakanda tongana hapkiba lupa chama du lauktoktuna, makhutta pairaga munna yengzai. Juni, aidi ngasi nafamdagi lapna chale. Nang fazana layuko. Nokningdra, nang nalau haiba yakidraba paisasina aigi nakta laire. Masina nangi wakhalbu aina kauba ngamhandaba oishanuko. Ai khange, nang na ibu hainade haiba. Adubu karigumba ibani mapuksida thungnaba haibado tamlamdrabasu. Nongmadi soidana ai nangi nafamda aigi nungsibasidi phongdokpa ngamba oizageko. Matam magi awonba kanana thingba ngamgani. Haibaga taubaga, Juni Facebook paiba haugalakpagi nungaibaduna edit chuba haibadu oire. Sak unadrabasu makhal kayagi miyoi tinaba haurakle. Phone dagi lapthokpa hainadre, phone paidrabadi masadu hinglaroidabagum taure. Nikita Juni da paina yengladuna sauna hairai. Nangama haisu haibani henmaleko. Aikhoidai nangna henjale. Tambiruba ina lalabani. Juni pakhum pirai. As loire sungai hak pai bani ba. Nikita na amuk shu hairai. Yare ko aini hek pai ba khuding nang shu online he talarame. Mapacha na ruboy ramni ba. Nikita amuk saw na hairai. Siya mapacha na bagaina. Oy huran mana kokta na pipa ene. Makhoi ani wari sanari. Nikita na ngangjay haibagi wani. Juni makhutu da phone met pasu lepte. Facebook sum check tawbada. Juni da friend request anauba mala ami. Naucha Lystrom profile changduna yengi. Profile gi photo du masagi hapte. Wahai iba picture ni. Love is Dave. You can't just tell someone you love them. You have to show it. Paulo Coelho. Iriba wahai singadu Juni anirak hanapai. Madugi matungda magi friend request adu confirm da kitnamki. Isay du tana nganba magi roommate Simon na nongma karigi isay du tabu khoida jana taribano haina hangkibadu ningsinglai. Khangde isay asina nganbagi thamoida karigumba mari amadi lainabagum tauri. Weekends ni haiduna mayam mapanda koiba langba chatnaki. Adubu nganbadi magi roomda laihawi. Asuk fazakraba silongi mafam kaya koina yengba chatpagi mahutta nganbadi magi taibang amada tauri. Chummi asuk fazakraba lamdam asida lairaga mapan kaya thokte tangai fadaba nattana. Kari maramgi phazai shonariba mafam singdu nganbagi mafam dadi karishu natte. Pumna maktagi helibi magi Juni lairi. Phazaba kaya dubu yengadabagi saruk WakhaL mangonda mami tariba thamoi mana lachariba nungsibi magi saktambu chingsinduna WakhaL da mitmangda yengjabaduna hena thamoi da nungaiba phaujari. Cupboard ki machi amada checksina thamliba chama chapi du lauthoktuna nungsina chuppi. Chama chapi na hakso aigi lonthoktraba nungsi wari sida chauna saruk yari. Aigi nuksibase lonthokhtana dumak laikhradra. Manipur dana kamdauri kari kumai amuk sanaribano. Facebook da mayamga chat tawnari Juni. Notification gi tondu khonglai. Message anauba malai. Naucha Lystrom haina thorakpaduda message tu changlaga yenglui. Ngarang friend request accept tawibagi thank you. Juni reply halli. You are welcome. Ado nangdi kai class no. Naucha na khumlai. Aidi BSc tamliye. Juni na amuk khummi. Oh, aidi 12 ne. Aingonda aidi nangna khara halle ne. 12 di turning point ne. Larika na pauko. Aikhoidi phazana pahaudabai haujikta regret jare. Nok me message reply halibadu Betty ga Nikita ga Juni gi mataudu ubada sauning basu faurami. Betty Juni da sauna yengladuna hairai. Nupi macha nang yam taureda. Juni mamit tu phone da yengbadagi non khalakte thausadana khumlai. Ai kadorage. Betty prok jak na amuk hairai. Nangi duma khangsina daba saba lanja dabi sabadune aina khutse mareng chalise. Juni na kari sukhum laktabaduda Betty amukka hena sauning lami
Makha tana amuk hanglai. Andrew haisina kana Narrator mo nupinang. Nakanda family ba ni Kitana maya hihigat na kumlai. Ibema Andrew dugi mathang atopa nupa ama mukshin krabani. Jinglen sana aibra kaino. Betty handang mukti tawfam khangda noktorai. Setat le ibema ama kanano khangna bo naringai ama sinbana halamene. Oh my bazi. Juni handak ti kumlai. Kaino adubu kaidaurage. Wathini kaino. Facebook da relationship thambabu mawalo baya ponte. Nikita su handak ti wangang lai. Ibema nang hay payam sabrabu yong mamay chapto ni ko Jackson Jo. Juni makoy da mamay lay silak to na hayrai. Kaino adubu ay naro. Moy na relationship request hazila e. Ado di ay sunungay trena except to bibaywani kaino. Nikita fak nok lado na hayrai. Siya mina nungay kiroy kay na kanjaba yam pukchel jabaywani ne somse. Juni maray tawfam khangdana khangay haydorai. Noyna natrose ay di paijaram dabani. Noyna namdana pahan biraga. Betty thabak yairadona ngak na hayrai. Wa mana chumbaga sayne. Akoy sa pari ne. Ado nang natawridudi akoy tawzade. Exam da su mark yam phanglaktre nang. Topper oiramba nang na rank 17-18 da haytharagli se kamay toyno. Nikita na wa marak thatladona hayrai. Yari se yam ngangurano. Yung mamay do amuktang chapalaga gyan pop tarakani. Malem sida sanari ba kumhay masi khakta natte machi amadana kamdauri. Lairabi mama mahakti machagi asada awaba kaya khangli. Machana tumthin nganduna amamba asi nong madi kokhalagani haibagi asada ngasisu hingbagi thauna hapli. Tombi sumang mangolda chariba singdu loishilingai masa mathanta sonjai. Karino ne ngasisibu kokse ichikchi ine. Tumba watpagira khangdreda tawrise. Konthongda nupi macha ama cherang khaw ama makhutna hai duna changlai. Kaura I tombida ine ngasidi thenge kaithel chalaroidro. Tombi nupi macha duda yengladuna khumlai. Haima baby cha nangdi kadai chalui. Baby cha na pau khumpirai. Sidala ine aikhoi imana ine do mathanda laibani khara chatpiyo haiduda sumhangba changakpanida. Tombi na hairai. Ine se ngasidi hakchang se inung nungai taba kaithel chatpasu ngasidi potharage khalamini. Baby cha tombi gi manak changsilaktuna hangjai. E kai waina ngamjinoi ne doctor chasira. Tombi na pa khumpirai. Ahal oisilakpai laina haibadunida. Kaishu yam kanna ngamdaba nateda. Baby cha na amuk hairai. Ine anaba haibasidi ngalingaida kaino haini geng thohaudradi kuina laisiladi phataboi gali hainabani ko. Tombi sukhum lai. Nong nini maong yengkhige. Phata phatraga doctor yengba haiduni. Baby cha khangning ningsing laktuna hanglai. Ado cha kadi thonglabro ine ai thongbiramura. Tombi na pa khumpirai. Thongbabudi thongdri thongluranuda. Ine horen potha thonglage. Yani se ine ai thabak su lehaude thongdokpiramage. Imana su kai mateng panglusona thara ini. Machin makha yangbi baby cha na Jaksang da prap changkhiduna Tombi gi chak phawbadi thongbiri. Tombi baby cha na chak thonglibadu yengladuna hairai. Nangbu handak class kya karino ne. Baby cha na khumlai class 8 kari ne handak ine. Tombi na amuk lakna bagum hairai. Haima adudi laisabi matek ti phare ne. Baby cha nokladuna hairai. Mapungdi karam kan phadoino adudi ine. Tombi su nok payawraduna khumlai. Khangdene chahi kharadi walamdau mali. Baby cha chak thongbada amuk mamai onsin khre. Tombi na amuk su sonjai. Aigisu nangumba ichaningola malai jaramlabadi nungai gadaba. Baby cha mamai du onthoraktuna khumlai. E kaino da ine. Aidi dangan base aiga hek pokmina ba ibungum khanjari bane. Aduna takpadi aise ine ichaningol oidriba. Tombi baby cha ki icham chamjaba matawaduda nokladuna khumlai. Haha chummine adusu ichana haiba. Ado ine warunuda dangan bana larik tamba hek loibaga ina mama kok he pushila adi chapmanarani kaino. Tombi na amuk hairai. Maduga yagadaba mandeda. Hatu tawbaga yakiroi. Mana larik tamjaninglisiga. Adudai yung kay panba haisidabu. Senthok lambi ama laitabasu yaroido. Madugi WakhaLdudi yamna lapna buleramkhinida madi. Baby cha kon thamliba adomda pukham ama puthokladuna hairai. Phare se ine thokpa malak charani.
La'o chakse inkrani saringai khara chathoaga hakchangdo khara tekhatnaba. Tombi su baby chana chak thiriba adomda changsilaktuna fammi. Nangsune thabak komladi marak marakta inegida koithorauko. Ine su ithanta laibase ichikchi ine. Baby chana khumlai laktoine ine ado chahi kayano dangan bana laik tamdoise. Tombi su chak tu chana chana khumlai ahumni madugi makhasu mathang tamthagadra thabak oina thigadra haibadudi khangdre. Magi mamtona hotnabidana ichase larikki lambi da phaudi maning thungjare. Baby cha amuk so hairai kaim waruno ine kuiraroi sidaidi nungaibagi nungaiba ngakta ngaradabani. Tombi momon nokladuna khumlai madugi manglandani ine na hingiba madugi mikuptuni ine na ngairiba. To live without hope is to cease to live. Asa mahak laibagini ngasi su hayeng su hangchit su hingbagi thauna hapiriba.